अहानबदा मरुइबा पाउ ngarang Guwahati da Kukijo Council ga wari sanaruraba matung Chief Minister Yumnam Khemchan ngasi ayuk pung 12 da Imphal da halakre. Relief camp ta lairiba singna laingak na pikiba thasaba thabak to onthokpa ngairi. Amadi World Oral Health Month Lishingani kun gataruka mari lainana Kangla Nongchup Sanathong dagi lamsang lamjel lamthakre. Kurumjari Istv ki Manipuri pau meeting tabiriba pumna makpu taram nokchari pau sandokna pizari. Ngarang Guwahati da Kukijo Council ga wari sanaruraba matung Chief Minister Yumnam Khemchan ngasi ayuk pung 12 da Imphal da halakre. Laingak ki maikai dagi haujik fawgi oina ngarang sanakiba wari gi akupa pau thorakpa leitrabasu Kukijo Council na ngasi thorakiba cherol amada ahan boy na ngarang Chief State Government के Chief Minister Yumnam Khemchan galoinena Kukijo Council ki luchingba singa Assam ki Guwahati da mifam ama pangthokre mifam asi numidang pung 3 tagi hauraga pung ama minute 95 fauba chathaki chahi ahum muknaraba matungda ahanba unakhiba asi kanava session ama oiki Kukijo Council na maru oiba wafam kaya pukhatki loinena Chief Minister na ningthina taki maru oina khudaki oina mathau Tariba Shinkuki amasung tangkhul anigi marakta lairiba ungkhatnaba asi chauthoraqtanaba pukhatki Muknava asigi victim singda justice pinaba matangshu pukhatki hairi political gi waroishinama leitriba fawba buffer zone ngakna thambagi tangai fadabasu Kukijo Council na thamki hauzik sathariba suspension of operation gi santi gi wari asi waroishinama laknaba thujinnabagi matangdasu maru oina pukhatki Chief Minister gi maike digi lengak asina Manipur da santi hanjin handuna mahausa gi fivam da laknabagi tangai fadabadu thamki asigumba Singnaba matam ashida Kukijo Council na mahakpu unanaba laurakiba firepu apenwa fongdoki hairi mifam ashina yanabana traga warepti lauba laikide hairi Relief camp ta lairiba miyoi sing awaba kaya khangli mayumda karamba matamda hanjinba fangadage haibashina makhoi gi manglan oihauri laingak na pikiwa thajaba thabak to onthokpa ngai hauri hiramashida paudam ama Aina hozik leijariba mafamasi Kaksing district ki manung chanba tangjeng mangjin haina khangnariba mafam asigi chingi napom amada aikhoi relief camp oina hangaga leramba yamna poli nungsiningai oiba aduguma mafam amadani haukiba lisingani kungo humdoigi megi tang ohumdagi thorakhiba Manipur gi Pamdaba Todo Asina, Kanglu Puruki Kenaba Latana, Punsi Hingnabagi Damakta, Lanjena Duna, Tongan Mamapamda, Changapam, Loduna Ladiba, Relief Camp Singda, Leba, Mio Singna, Kudong Sada Bakaya, Tengnaba, Nasisu, Adamang Istv News na Tengrakli. Sahi Ohum Parakadroba, Matamasigi Manungda, Lanjena Duna Ladiba, Mio Sing Asina, Ngasi Pauba, Makoigi, Koidi, Naupam Taba Mapamda, Hanba Ngamdriba Asi, Karigino Haiba, Wahang Asina, Makoigi Achauba, Wahang Oihori. Relief Camp Asigumba, Mapamasida Ladiba, Mio Singna, Ana Ayek Yaropa, like Sutamba, Amasung Sabatapana, Singba, Hiram kaya asida ngasi phawba miyamga mimana na leibagi fem adu uba phangdri asigma fem asida relief camp asida leiriba miyosing asina ngasi phawbada kari khudong sadaba sing thengnari haibadu Istv News da wafum kaya phongdorakli akoina leiri mafam jisu migi maram ni sarkar gi maram junate akodi isa gi iram damdu da hanjinba pami akoi je karam matam da hanjal handoino athuba matam da hanjal hanbiyu ana ayek khudong sadaba nga tangare manung channa leirabanina adigi chabada boiro thakpada boiro hoi Pudi government na kharagra sakthung budi phangale adu isu loksing ama karim udabanina ngasai gi moina pirai ba paisa sina ju kona banata banina adum awabada adum haptana leira khoi sahi om je dum adi paisa phange sang naina matam naina phanghandaba thamai mangda tang manga deina kun phom mangna sumai matam sana ma phangan biba adumai sum khaga tawbiraga de kharasu phagadaba awaba kham theng kan phangba haitare nong ching tarakpada oiro ngang ha nong tarakpada su lele kem sa mong tadre haba haidi semjin ba sajen ba sisu adum sembudi semjali sajale du mafam jaga ni pikpa ne mi yam banina ado khodi athuba matam da khodi isa gi iram dam changhan biyu
khoi ken de MLA si lae marak marak ta dum moina sum awal pa dum yengzile adi akhona lairiba kaksingi kano sina su dum yengjin be dum marak marak ta dum laaga yaraga di lairiba IDP sing sigi kon sing sigi koi nupi sing sigi kon amam tang pibiraga senthok lambi gi yengbiraga sarkar pibiraga di khwai nuai jagani hojik sariba kon sing si akoi gi pimsa hariba akoi gi NGO group ki koi kon mari mi yawi aduga lemhorba kon sing si thangnaba laikai amadi laikai atopa laikai dagi kon je wairaga koi thagi awaiman piraga sabane electric appliance haiba tare si koi kitang khudong chade suma sing se koi kitang miyeng changhaningi IDP sing gidamak ta koi mating panga koi volunteer oina koi katholak sebani adu masa masa gi pofam lamdam sida koi sarkana koi hanjalangani habase committee gi side gi ju koi hainatna thagasari yaraga di koi athu matamda haribudo koi thabak to oina onthok piraga koi gi wahina natabida kitang thuna changba yanabada security deployment tawraga su karamba policy tawraga kitang thuna changba yanaba gi lambi se koi sarkana koi hona bigini habagi thajabado committee side ju koi thamjai asumna haukiba lisingani kungohumdoigi megetang ahumdigi thorakiba thodo asina maram waraga punsi hingnabagi damakta tongan ba safagada bampham singda changdafam logduna leiriba IDP chilnau sing asida matamgi matung ina mioi kayana makhoida mateng kya pangdabasu ngasi phawba tangduloi taba haiba adudi oiba ngamdri karamba matamda makhoi gi khoiri naufam taba mafamda hanjil hangedage haiba asina makhoi gi nimit khudingi manglan oiduna leihori security ga loinana makhoi gi mayumda safagada ba mafam sing aduda hanagumna hanjil hanba thabak oina onthokpa asina makhoi gi thamoi gi pawdam oihori asigumba phibam sing asida kanana karamba matamda makhoi bu mayumda hanjil hangedage haiba asi mayam punna yengminaba tari ISTV pawgi damakta cameraman G Gagan Sharma ga loinana pawdam jariba Kumar Jirwa hingbam Tangjeng Mangjin Kakching District. World Oral Health Month Lishingani Kunga Taruka Mari Lainana Ngashi Kangla Nongchup Sanathong Dagi Oral Health Awareness 10K Race Amadi 3K Fund Race Director Health Services Manipur Dr. N. Hemant Kumar Nalam Thakre. A happy mouth is a happy life I've theme the National Oral Health Program SHSNHM Manipur na Indian Dental Association Manipur State Branch ka Khusham Naraga Shinba Oral Health ki matang da Paujel Puba Lamsang Lamjel Aduda Nupa Amadi Nupi Lamjel Loi Kiana Saru Yaduna 10K Race na Kangla Western Gate gi Ghari Purna Honda Mapa Fauba Yauraba Matung BT Park ta Panthungpham Oiki 3K Rest na Hodam Leirak Fauba Chelba Matung BT Park ta Panthungpham Oiki Thauramashi Pangthopagi Matang da State Nodal Officer Oral Health Program Dr. Purnima Nandina Chahi Khudingi World Oral Health ki Thauram ashi Pangthopagi Maramdi Oral Health Maru Oina Chin Leiga Mari Leinaba Anaba ashi Miyamna Khangnarabasu Yamna Hena Luna Launadaba Kona Leina Makhal Kaya Naraktuna Khudong Chadaba Kaya Thokhanba Maramna Mashigi Matang da Mapung Phana Khanghanbagi Pandamda Pangthokpa Lamsang Lamjelni Haina Phungtokhe ꯈꯨꯗꯤꯡꯃꯛꯇ ꯈꯪꯕꯗꯤ ꯈꯔ ꯈꯔꯗꯤ ꯂꯣꯏ ꯈꯪꯉꯒꯁꯨ ꯌꯥꯝ ꯃꯅꯨꯡ ꯌꯧꯅ ꯈꯪꯗꯕꯗꯣ ꯍꯥꯏꯕꯗꯤ ꯌꯥꯕꯨꯅ ꯂꯩꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯌꯥꯁꯤꯒꯤ ꯆꯤꯟ ꯂꯩ ꯌꯥꯁꯤꯒꯤ ꯂꯣꯏ ꯍꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯤꯅ ꯂꯥꯏꯔꯤꯛ ꯈꯣꯡꯁꯦ ꯐꯠꯇꯕꯗꯒꯤ ꯁꯨꯝ ꯊꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯋꯥ ꯋꯥꯟꯊꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯃꯤꯗꯣ ꯑꯗꯨ ꯍꯩꯅꯗꯗꯅ ꯊꯕꯛ ꯍꯥꯏꯅ ꯍꯩꯅꯕ ꯑꯗꯨꯝꯕ ꯂꯩꯅꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯑꯗꯨꯝꯕ ꯑꯃ ꯂꯩꯔꯅꯤꯗꯅꯀꯣ ꯑꯗꯨꯝꯕ ꯑꯃ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯒꯤ ꯑꯗꯨꯗ ꯅꯠꯇꯅ ꯌꯥ ꯇꯤꯟ ꯆꯥꯔꯗꯤ ꯑꯉꯥꯡꯁꯤꯡꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇꯀꯣ ꯑꯍꯜꯁꯤꯡꯗꯕꯨ ꯑꯣꯏꯔꯣ ꯅꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯉꯝꯗꯦꯗꯅꯀꯣ ꯅꯥꯔꯦ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯊꯕꯛꯇ ꯄꯥꯡꯊꯣꯛ ꯉꯝꯗꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩ ꯊꯕꯛ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯌꯥ ꯅꯥꯔꯒꯗꯤ ꯃꯇꯝ ꯆꯥꯗ ꯅꯥꯔꯕꯅꯤꯅ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯟꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯕꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯧꯅ ꯍꯟꯗꯛ ꯉꯟꯅ ꯑꯅꯥꯕꯁꯦ ꯈꯪꯗꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯕꯁꯨ ꯉꯝꯃꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯦ ꯄꯤꯁꯤꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯔꯟꯁꯦ ꯁꯤꯟꯖꯕꯅꯤ Sahi hum Phazilaglaba relief camp singda leiriba mioising lengakna thajaba pikhiba matamgi manungda mayumda hanjan hanbiyu haina chanura lamchinglen kanglaipak CLK gi president Chingshu Bam Pakpina phungdorakli wafamasi chanura lamchinglen kanglaipak CLK na relief camp singda paring naina chatharakpa relief material sing khushinabagi makha chatharakpa oina CLK gi kuntra humdoi suwa foundation dega mari leinena Kakching district ki manung channa leiba Tangjeng Mangjing da hangliba Mangjing Youth Development Association Relief Camp amasung Mukta
Sangha High School Moirangda Chana Thaknanaba Polamsing Mating Pangkibaga Loinana Wari Watai Shanaduna IDP Singna Thengnariba Awabada Saru Yabagi Thoramda Fongdokibani Relief Camp ta Ladiba Mioy Sing Maru Oida Yum Pandriba Nupi Singna Makoigi Tungi Punshida Masa Masagi Sentok Lambi Amamam Lainaba Kari tauba yabage haibagi matang dasu khananai naki relief camp ta laiba miyoi singna season nariba cheng hawai alu tilau achathau thum hawai hai mahina chingba kya su mating pangki khongchat aduda chanura lamchinglen kanglai pak CLK gi thongmi singbu relief camp ta laiba miyoi singna thagat pafongdokki chanura lamchinglen kanglai pak CLK gi president ching subam pak pi chanuna relief camp ta laiba miyoi singna haujik su awaba khudong chadaba kaya mayok nari irang asi tapthaba oina ubadi yai adubu relief camp ta leiriba miyoi sing masa masa gi mayumda hanjin mangamdriba fawdi makhoi gi awaba kokloi atuba matamda IDP singna mayumda hanjinana balengang na thogat thabak lokhat piyu hairi Kunthaga humdorak surakpa chanura lamjang kangnai pak CLK gi foundation de na lakpa asida sarkar na ju atuba matamda relief camp da leiriba akhoi gi IDP sing achibu yumda thuna hanjan hanbiyu haiba wahai asi thamjari aduga loina ngasi chanura lamjileng kangnai pak CLK gi foundation de na lakpada kangnai pak asida leiriba ichil inaw amadi akhoi gi maru oina ngasi idul fitr akhoi gi maitai pangal ichil naw singdasu chanura lamjileng kangnai pakna yaifa paujen pijeri. The Welfare Association of Pensioners of the Departments of Agriculture, Horticulture and Soil Conservation, KADA MI and College of Agriculture Manipur gi Taramapan Subachahi gi General Body Meeting Pangthokre Kawa Pukri Achobo Mapal Community Hall the Pangthok Pathoram Aduda Horticulture and Soil Conservation gi Director K. Devadatta Sharma, the Welfare Association of Pensioners of the Departments of Agriculture, Horticulture and Soil Conservation, KADA MI and College of Agriculture Manipur gi President Retired Director Agriculture PH Rajendra Singh, Association ki Senior Member M. Ibo Chauba Amadi, Retired Additional Director Agriculture Y. Nabakisor na saru yaki. Thauramadu da Association ki members singi imung manungi macama susingna mahi masingi lamda makok thongduna mai paglakpada puning thaugatuna shelamadi khodol tambagi saruk ama oina ngasisu handak haukiba Haidokiba UPSC Lishingani Kungamanga gi Parikhyada All India gi rank Chatru Kayankaini Thoida Laktuna Mai Paglakraba Wahingbam Renudhar Amadi DMU gi MSc Botany dam akok tarakraba yumnam Linthoishanada Shell amadi Khodol Pot Piduna Puning Thogatpaga Loinana Ahal Khwaidigi Oidaba Association gi member Taruk Tasu Khodol Pot Piduna Ikai Khumnabu Utki Thauramasi Pangthokpagi Matang the Association gi President PH Rajendra na Association asi Maru Oine Agriculture, Horticulture and Soil Conservation CADA-MI Department amadi College of Agriculture Manipur gi tongan ba posting da thabak taurambadagi potharaba sing punduna imung manung amadi awa ana tarakpada mating pangnaduna awa nungai tathok tashin taunanabagi pandamda semkiba association amani haiki magi ahanba sandesh da koi pullaga koi an contribution tawraga kai ge tawsige adagi family marakta magi grand datar oibra grandson oibra masa oibra koi ge widow sigim lukhrabi na pok masa lai tambangam draba aduga every laigidaba singse koi masigi relief high that I can pay Sahara to put money type that way Sapping PJ. If you hate like any like that, Aduga smite on Iaska Pong Kambu, Monitors, Peters, Harvest or Kambu, sponsorship in Merkit on Narganda, Manabi High Direct. Smite of the night, Mercy that gave she later never. Yariga, I must send to Nushinava, Ruin of the department soon before the 7. Paugi Marathana Timba Brematang Luxury. Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and
capsule. Mission Open. Scientific Excellence Academy CNA CUET UZ Preparatory Course 2026 Lakliba Mars Kulumdoi Hojuragani. Mamangi Sahi Singda All India ki number 1 Takraba College Singda admission Phanganba Ngamkraba Institute ni. Counseling, study materials, interaction program, mock test asina tingbagi kudong sabasu phanganjari. Mafam Kaisampat Hodamnarak near traffic point opposite oil pump. Office hour 3 p.m. to 7 p.m. NEET Achievers na sinjaduna lakliba Mars ki tangkun gahumdoi deki NEET UZ English ngani kun gataru crash course ama Future Roots Edu Academy na sponsor tawjaduna full scholarship ta hosaragani. NEET ki experience lairaba faculty and mentors singna last minute quality revision, probable topics and questions discussion, weekly test and exam tactics na chingba course sida cover tawjagani. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Free ENT consultation camp at Siza Urban OPD. Lakliba March ki tarik kun gahumdoi dagi kun ganipan phawba Siza Urban OPD kay sampata free ENT consultation camp pangthok chagadauri. Adom na nakong naton amadi khanaw ka mari lainaba nungaitaba laibiragadi. Siza Urban OPD kay sampata numidang pung mga dagi pung tariat phawpada lakpiduna khudong jaba silobiho. Ako pa marol gidamag Siza Urban OPD kay sampata paw phawiro. Tada! Give him a key, you know. As a become more. Sige yung say, next time, tinacheksin na laksi laga tamlo ba ni ne? Tadarang se juhar habaga am takidarbo. Asum na, mayam na machalbog na option lugun. Masige yung masilog, aso yung ang ko kada batagi. Next TMT na napseli. Next TMT juhar habaga yung laptop na nabasim ba ni? Zaman technology siya na na concrete katok na tinaba matamda. Kapam na lang magpihena hinggal adli. Next TMT, strength is in the quick. Breaking matong mukahana taram nokcheri makhataba pauda All Assam Manipuri Students Union Hozai District Committee na sinduna hayeng fawba chathagadaba taramathoi shuba yausang kumhai lishingani kungataruk Hozai gi bihu talida haudokre haudokpagi thoramda Manipuri Language Advisory Board Saita Academy New Delhi gi member Dr. Khangambam Nayanchan Assam amadi Manipur gi saknairaba miyoi kyasu saruyaki laikhidraba Amsu General Secretary Longjam Amal Amadi Assam gi laikhidraba saknairaba saisakpa Jivan Garki mafamda Hozai Jail Pashiram member Ketrimayum Jivan Luchingduna Haikaleka Tamki Yausang Kumai Ashida Hozai gi club kungo humdoi amasung Barak Valley gi Jhari Wand Volleyball Club nasu saruyari Loshilak pada maro iba paushing amuka hanapizari. Ngarang Guwahati da Kukijo Council ga wari shanaru raba matung Chief Minister Yumnam Khemchan ngasi ayuk pung 13 da Imphal da halakre. Relief camp ta lairiba singna leingak na pikiba thazaba thabak to onthokpa ngairi. Amadi World Oral Health Month lishingani kunga taruka mari leinana Kangla Nongchup Sanathong dagi Lamshang Lamjel Lamthakre. Hausa Pawgi na Istv na pizza Manipuri pa matang solution jari mideng tabilam ni puno magpo mukana kuron jay.